ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯈꯥꯕꯤ ꯀꯧꯕꯤ ꯑꯃꯒ ꯑꯃꯨꯔꯩ ꯀꯧꯕꯤ ꯑꯃꯒ ꯃꯇꯥ ꯑꯣꯏꯅ ꯌꯨꯝꯊꯪꯅꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯃꯨꯔꯩꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯥꯗꯨ ꯄꯦꯠ ꯄꯦꯠ ꯅꯥꯒꯜꯂꯝꯃꯤ ꯑꯗꯨꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯂ ꯐꯥꯎꯕꯗ ꯃꯁꯥꯗꯨ ꯑꯗꯨꯃꯛ ꯆꯕꯦꯠ ꯆꯕꯦꯠ ꯂꯥꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯣꯏꯅ ꯅꯥꯒꯟꯕꯗꯨꯗ ꯑꯃꯨꯔꯩꯒꯤ ꯅꯨꯄꯥ ꯆꯥꯎꯅꯨꯁꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯆꯥꯎꯅꯨꯗꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗꯨ ꯂꯥꯞꯇꯛꯅ ꯈꯨꯜꯗꯨꯒꯤ ꯀꯔꯟ ꯇꯥꯒꯟꯕ ꯑꯍꯜ ꯑꯃꯅ ꯎꯔꯝꯃꯤ ꯍꯩ ꯆꯥꯎꯅꯨ ꯅꯪꯕꯨ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯑꯔꯤꯕ ꯃꯈꯩ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯈꯨꯔꯥ ꯅꯆꯥꯒꯤ ꯂꯥꯏꯕꯛꯁꯤ ꯑꯃꯥꯡꯕꯗ ꯐꯝꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯨꯕ ꯑꯝꯇ ꯅꯥꯇꯩ ꯋꯥꯌꯣꯡ ꯆꯥꯗꯦ ꯍꯩ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪ ꯈꯨꯔꯥꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯨꯔꯥ ꯅꯆꯥꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯃꯛ ꯄꯦꯠ ꯄꯦꯠ ꯅꯥꯗꯨꯅ ꯂꯩꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯝꯇꯣꯟꯗꯨ ꯊꯧꯁꯥꯗꯅ ꯅꯣꯛꯊꯣꯔꯛꯇꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯂꯥꯏꯋꯥ ꯑꯃ ꯂꯩꯅꯦ ꯀꯔꯤ ꯂꯩꯋꯥꯅꯣ ꯈꯨꯔꯥ ꯅꯆꯥꯁꯨ ꯈꯤꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯈꯨꯔꯥꯒꯤ ꯑꯋꯥꯃꯟ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯄꯤꯖꯒꯦ ꯈꯨꯔꯥ ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣꯗ ꯑꯋꯥꯃꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏꯗ ꯑꯩ ꯁꯨꯝꯗꯧꯔꯣ ꯍꯤꯗꯥꯛꯇꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯛꯅꯕ ꯌꯨꯗꯣ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯌꯥꯎꯝ ꯑꯃꯃꯝ ꯍꯦꯛꯇ ꯊꯛꯍꯜꯂꯨ ꯑꯗꯨꯕꯨ ꯇꯧꯔꯕꯗꯤ ꯏꯕꯣ ꯀꯅꯥꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯊꯤꯡ ꯑꯄꯟ ꯑꯃꯠꯇ ꯇꯧꯔꯣꯏꯗꯧꯅꯤ ꯏꯔꯈꯨꯔꯥ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯗ ꯌꯨꯅꯕꯨ ꯀꯔꯝꯅ ꯍꯤꯗꯥꯛ ꯑꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯈꯨꯔꯥ ꯍꯩ ꯊꯥꯖꯗꯕ ꯇꯧꯅꯨꯅꯦ ꯍꯤꯗꯥꯛ ꯑꯣꯏꯕꯗꯨꯅꯕꯨ ꯑꯍꯜꯁꯤꯡꯅ ꯌꯨ ꯍꯥꯏꯅꯗꯕꯤꯗ ꯍꯤꯗꯥꯛ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤꯅꯦ ꯀꯥ ꯍꯦꯟꯅ ꯊꯛꯄꯗꯕꯨ ꯐꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯅꯈꯣꯏꯒꯤ ꯅꯟꯗꯣꯟꯗꯨꯁꯨ ꯈꯪꯂꯤꯗꯅ ꯊꯥꯏꯅ ꯄꯦꯠ ꯄꯦꯠ ꯅꯥꯔꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯌꯥꯎꯝ ꯑꯃꯃꯝ ꯄꯤꯊꯛꯄꯤꯕꯗꯒꯤ ꯃꯁꯥ ꯃꯎꯒꯗꯣ ꯁꯥꯃꯨ ꯑꯃꯣꯝꯒꯨꯝꯅ ꯀꯜꯂꯤꯕꯗꯨꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯅ ꯆꯥꯎꯅꯨꯗ ꯑꯇꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯤꯔꯨꯗꯅ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯌꯨꯗꯨ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯌꯥꯎꯝ ꯑꯃꯃꯝ ꯄꯤꯊꯛꯄꯗ ꯂꯦꯞꯀꯅꯨ ꯍꯥꯏꯔꯝꯃꯤ ꯆꯥꯎꯅꯨꯁꯨ ꯈꯝꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯊꯥꯖꯔꯝꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯈꯝꯇꯣꯟꯅ ꯁꯨꯝ ꯋꯥꯔꯤ ꯂꯤꯁꯤꯟꯕꯗꯨꯗ ꯊꯥꯖꯔꯛꯂꯝꯃꯤ ꯈꯨꯔꯥ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯤꯗꯥꯛ ꯊꯥꯕ ꯍꯧꯔꯒꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧ ꯁꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯅꯆꯥꯁꯨ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯈꯝꯇꯣꯟ ꯆꯥꯎꯅꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯑꯄꯪꯁꯤꯗꯤ ꯑꯩꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯃꯥꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯌꯥꯗ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤꯅꯣ ꯈꯔ ꯂꯩꯔꯒ ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯦ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯁꯨ ꯃꯉꯛꯇꯨ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡ ꯐꯥꯠꯇꯕ ꯏꯁꯩ ꯑꯃ ꯉꯪꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯔꯩꯗꯨ ꯈꯥꯕꯤ ꯍꯣꯏꯗ ꯂꯥꯛꯂꯒ ꯈꯥꯕꯤ ꯈꯥꯕꯤꯁꯨ ꯑꯃꯨꯔꯩꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯑꯃꯣ ꯀꯩꯅꯣ ꯃꯤꯇꯣꯞ ꯇꯧꯅ ꯑꯗꯥꯏꯗ ꯑꯃꯨꯛ ꯂꯦꯞꯄꯒ ꯀꯧ ꯂꯩꯇ꯭ꯔꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯏꯕꯦꯝꯃ ꯑꯩꯅ ꯑꯃꯨꯛ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯂꯛꯂꯒ ꯅꯣꯏꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯑꯀꯨꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕꯗꯤ ꯈꯟꯅ ꯃꯄꯥꯟꯁꯤꯗꯒꯤ ꯀꯧꯔꯛꯂꯤꯕꯅꯤ ꯍꯣꯏꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯁꯤ ꯂꯥꯎꯁꯦ ꯅꯪꯅ ꯂꯥꯛꯂꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯁ ꯑꯩꯁꯦ ꯅꯉꯣꯟꯗ ꯍꯥꯏꯃꯟꯗꯅ ꯏꯕꯨ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯗ ꯂꯩꯔꯦ ꯑꯩꯅꯁꯨ ꯄꯦꯠ ꯄꯦꯠ ꯅꯥꯁꯤꯜꯂꯛꯄꯁꯤꯗ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯕ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯇꯝ ꯈꯤꯇ ꯁꯦꯟꯗꯣꯏ ꯑꯣꯏꯅ ꯄꯨꯈꯤꯒꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯁꯦꯟꯗꯣꯏꯒꯅꯦ ꯑꯝꯇ ꯄꯤꯔꯁꯨ ꯌꯥꯏꯁꯦ ꯅꯪꯅ ꯀꯣꯝꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯅꯨꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯔꯩꯅ ꯈꯥꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥ ꯃꯣꯏ ꯇꯥꯁꯦ ꯍꯟꯖꯤꯜꯂꯛꯂ ꯃꯥꯜꯂꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯛꯇꯅ ꯀꯧꯕꯁꯦ ꯍꯧꯔꯛꯑꯦ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯏꯇꯥ ꯇꯥ ꯆꯥꯎꯅꯨꯗ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅ ꯀꯧꯕꯁꯦ ꯐꯠꯇꯦ ꯇꯧꯅꯨ ꯍꯥꯏꯌꯨ ꯏꯇꯥ ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯩꯒꯤ ꯋꯥꯒꯁꯦ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ
ꯏꯇꯥ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩ ꯁꯝꯕꯜ ꯈꯥꯔꯤꯕ ꯁꯝꯕꯜꯂꯩꯗꯨ ꯅꯝꯊꯦꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯥꯎꯅꯨꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯈꯥꯕꯤ ꯍꯣꯏꯔꯝꯗꯒꯤ ꯑꯣꯏꯅ ꯂꯥꯛꯄꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯅꯪ ꯁꯤꯗꯤꯕ ꯅꯁꯥꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏ ꯂꯩꯀꯥꯏ ꯀꯣꯏꯕꯗꯤ ꯇꯣꯛꯇꯤ ꯇꯧꯔꯤꯕ ꯂꯩꯀꯥꯏ ꯀꯣꯏꯕꯕꯨ ꯅꯠꯇꯦꯕ ꯊꯪꯅꯕꯁꯤꯗ ꯏꯇꯥ ꯈꯥꯕꯤꯗ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯕꯅꯤ ꯑꯣꯏꯅꯤꯕ ꯌꯥꯝꯅ ꯏꯇꯥꯎ ꯇꯣꯝꯕꯗꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯕꯅꯣ ꯃꯤꯒꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤꯗꯨ ꯄꯤꯂꯧꯏ ꯑꯗꯨꯒ ꯑꯩꯒꯤꯅ ꯌꯦꯡꯉꯨ ꯅꯥꯒꯟꯕꯤ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯂꯧꯔꯨꯗꯅ ꯁꯦꯜꯒ ꯑꯝꯇ ꯇꯨꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯇ ꯅꯅꯥꯏ ꯅꯨꯄꯤꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯇꯥꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯅꯥꯅꯤꯡꯗꯨꯅ ꯅꯥꯕ ꯑꯣꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯆꯥꯎꯅꯨꯁꯨ ꯍꯥꯏꯈꯩ ꯍꯩꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯅꯨꯄꯤ ꯁꯤ ꯁꯥꯎꯈꯤꯅꯨꯁꯤ ꯑꯩꯁꯨ ꯈꯪꯉꯦꯕ ꯅꯪꯅ ꯄꯦꯠ ꯄꯦꯠ ꯇꯧꯔꯤꯕꯁꯦ ꯅꯪꯅꯁꯨ ꯀꯩꯁꯨ ꯅꯥꯅꯤꯡꯗꯨꯅ ꯅꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯁꯤ ꯑꯩ ꯋꯥꯒꯤꯁꯤ ꯌꯥꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯅꯤ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯇꯥꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯗꯣ ꯑꯩꯅ ꯈꯪꯂꯕꯅꯤ ꯏꯍꯦ ꯇꯥꯠꯄ ꯇꯧꯕ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯅꯪꯒ ꯌꯦꯠꯅꯔꯤꯉꯩꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯀꯥꯎꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯈꯝꯇꯣꯟꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯔꯩꯗꯤ ꯊꯥꯖꯕ ꯏꯋꯥꯠ ꯋꯥꯠꯅ ꯃꯣꯏꯇꯥ ꯑꯩꯗꯤ ꯈꯨꯔꯥ ꯈꯝꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯣ ꯐꯥꯒꯤ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤꯗ ꯃꯗꯨꯒꯤ ꯏꯍꯜꯗꯣ ꯀꯔꯟꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕꯅꯤ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯑꯩꯅ ꯈꯨꯔꯥ ꯈꯝꯇꯣꯟꯗ ꯃꯃꯨꯠ ꯇꯥꯅ ꯍꯪꯂꯛꯂꯕꯅꯤ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ ꯑꯁꯦꯡꯕꯅꯤ ꯋꯥꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤꯅꯦ ꯆꯥꯛꯆꯥꯃꯪ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯄ ꯍꯧꯔꯣ ꯑꯩꯗꯤ ꯀꯌꯥꯗꯤ ꯊꯥꯖꯗꯦꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯌꯨꯔꯥꯏ ꯆꯦꯟꯕꯤ ꯍꯥꯏꯅ ꯅꯣꯛꯅꯔꯗꯤ ꯏꯍꯦ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯌꯥꯎꯝ ꯑꯃꯃꯝꯗꯒꯤ ꯍꯦꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛꯆꯥꯃꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯅꯕ ꯊꯦꯝꯂꯝꯃꯤ ꯑꯃꯨꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯁꯥ ꯄꯦꯠ ꯄꯦꯠ ꯅꯥꯕꯗꯨ ꯐꯔꯕꯗꯤ ꯍꯥꯏꯅ ꯈꯟꯅ ꯏꯁꯥꯁꯤꯕꯨ ꯀꯔꯤꯝꯇ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯊꯛꯄ ꯍꯧꯔꯒꯦ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯅꯪꯅ ꯊꯛꯅꯕ ꯌꯨꯗꯣ ꯈꯔ ꯂꯧꯕꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯊꯛꯅꯕ ꯌꯨ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯑꯩ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯀꯥꯟꯅꯗꯦ ꯃꯣꯏ ꯇꯥꯅ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯍꯧꯕꯅ ꯐꯅꯤ ꯑꯁꯤ ꯈꯟꯅ ꯑꯃꯨꯔꯩꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯔꯩꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇ ꯆꯥꯛ ꯊꯤꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯆꯥꯎꯅꯨꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯣꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯀꯩꯅꯣ ꯃꯣꯏꯇ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯕꯨ ꯍꯨꯔꯥꯟꯕꯗꯧꯅ ꯀꯤꯔꯨꯞ ꯆꯪꯂꯛꯂꯤꯕꯗꯨꯕꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯌꯨ ꯃꯌꯨꯝꯗꯨ ꯎꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯔꯩꯁꯨ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯈꯪꯂꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯀꯔꯥꯏꯅꯣ ꯑꯁꯤꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯗꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯎꯁꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯌꯨ ꯃꯌꯨꯝꯗꯣ ꯍꯥꯏꯗꯣꯛꯂꯒ ꯇꯦꯡꯀꯣꯠ ꯃꯆꯥꯗꯨꯗ ꯍꯩꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯔꯩꯒꯤ ꯃꯃꯥꯡꯗ ꯏꯟꯁꯤꯜꯂꯒ ꯁꯤ ꯊꯛꯁꯤꯜꯂꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩ ꯇꯦꯡꯀꯣꯠ ꯃꯆꯥꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨ ꯃꯅꯝꯗꯨ ꯅꯝꯊꯤꯕꯗꯨꯗ ꯃꯅꯝꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯗꯨ ꯃꯅꯥꯇꯣꯟꯗꯨ ꯍꯥꯏꯐꯦꯠ ꯃꯦꯟꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯅꯨ ꯈꯣꯟꯖꯦꯜ ꯇꯞꯅ ꯅꯨꯄꯤ ꯃꯅꯝꯕꯨꯗꯤ ꯈꯔ ꯅꯝꯊꯤꯕꯅꯤ ꯑꯗꯨ ꯃꯅꯝꯗꯨ ꯈꯪꯖꯤꯜꯂꯒꯅꯦ ꯀꯨꯠ ꯂꯥꯎ ꯊꯛꯆꯤꯜꯂꯨ ꯑꯁ ꯃꯅꯝꯁꯤꯒ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩ ꯇꯂꯤ ꯇꯦꯡꯀꯣꯠ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯌꯨꯗꯨ ꯀꯨꯠ ꯂꯥꯎꯅ ꯊꯛꯆꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯔꯩꯗꯨ ꯈꯥꯗꯨꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯝꯃꯤ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯛ ꯊꯤꯔꯣ ꯏꯃꯥ ꯄꯥꯕꯨ ꯆꯥꯔꯒ ꯍꯥꯏꯔꯅꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩ ꯆꯥꯛ ꯊꯤꯕꯗꯨ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨ ꯑꯃꯨꯔꯩꯗꯨ ꯆꯥꯛꯆꯥꯃꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯄꯗꯒꯤ ꯃꯁꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯄꯦꯠ ꯇꯧꯔꯝꯕꯗꯨ ꯈꯔ ꯐꯔꯛꯂꯝꯃꯤ ꯑꯃꯨꯔꯩ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏꯇꯥꯅ ꯍꯥꯏꯒꯨꯝꯗꯅ ꯍꯟꯗꯛꯇꯤ ꯍꯤꯗꯥꯛ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯄꯗꯒꯤ ꯏꯁꯥꯁꯦ ꯑꯊꯤꯟ ꯑꯌꯦꯛꯀ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦꯃꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯊꯛꯄ ꯂꯦꯞꯀꯅꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯨ ꯊꯛꯄꯗꯒꯤ ꯑꯃꯨꯔꯩꯒꯤ ꯃꯁꯥꯗꯨ ꯈꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ
ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯔꯩꯒꯤ ꯃꯁꯥꯗꯨ ꯆꯕꯠ ꯆꯕꯠ ꯂꯥꯎꯕꯗꯨ ꯏꯀꯟ ꯀꯟꯅ ꯎꯕꯗꯨꯗ ꯈꯥꯕꯤꯅ ꯏꯉꯛꯉꯛꯅ "ꯑꯃꯣ, ꯅꯠꯇꯦ, ꯍꯟꯗꯛꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯆꯥ ꯊꯛ ꯇꯧꯒꯦ? ꯀꯩꯗꯧꯔꯒꯦ ꯅꯪꯅꯗꯣ ꯍꯪꯂꯤꯕꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯅꯁꯛ ꯅꯁꯨꯒ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯤꯅ ꯑꯃꯨꯔꯩꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯛꯅ ꯇꯞꯅ ꯊꯥꯗꯨꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯔꯩꯗꯨ ꯃꯤꯔꯛ ꯌꯦꯡꯂꯒ ꯇꯞꯅ "ꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯊꯛꯏ, ꯑꯗꯨꯅꯅꯤ." "ꯀꯔꯤ ꯍꯤꯗꯥꯛꯅꯣꯅꯦ? ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ. ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯥꯁꯤ ꯆꯤꯛꯄ ꯅꯥꯕꯁꯤꯅ." "ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯅ ꯃꯐꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯅ ꯈꯥꯕꯤꯗ ꯆꯥꯛꯆꯥꯃꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯥꯕꯤ ꯑꯃꯨꯔꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯅ "ꯑꯃꯣ, ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯐꯥꯒꯤ ꯐꯔꯥꯡꯗꯤ ꯅꯠꯇꯦꯀꯣ?" "ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯦꯃꯤ, ꯑꯁꯦꯡꯕꯅꯤ. ꯑꯩꯁꯨ ꯌꯦꯡꯉꯨ, ꯄꯦꯠ ꯄꯦꯠ ꯅꯥꯔꯝꯕꯗꯣ ꯐꯗꯅ ꯁꯛꯁꯨꯒ ꯊꯣꯛꯂꯛꯏꯁꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯅ ꯈꯥꯕꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ, ꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯈꯔ ꯊꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯥꯕꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯊꯥꯖꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯔꯩꯅ ꯊꯥꯖꯅ ꯍꯥꯏꯕꯗꯨꯗ ꯑꯑꯣꯏꯕ ꯑꯣꯏꯔꯨꯕꯩ ꯈꯜꯂꯛꯂꯝꯃꯤ꯫ "ꯐꯔꯦꯁꯦ, ꯑꯩꯁꯨ ꯃꯣꯏꯇꯥꯗ ꯍꯥꯏꯔꯒꯅꯦ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯄ ꯍꯧꯔꯒꯦ." "ꯊꯛꯆꯤꯜꯂꯣ, ꯑꯩꯁꯨ ꯌꯦꯡꯉꯨꯗꯅ ꯁꯛꯁꯨꯒꯥꯁꯦ." "ꯍꯣꯏꯅꯦ, ꯍꯟꯗꯛꯇꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯋꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯥꯕꯤꯗꯨ ꯃꯄꯨꯔꯣꯏꯕ ꯊꯣꯝꯕꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯥꯕꯤꯗꯨ ꯑꯃꯨꯔꯩꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯃꯣ, ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯣꯏꯇꯥꯁꯦ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯔꯦ, ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯤꯗꯨ ꯇꯍꯥ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯔꯩꯁꯨ ꯁꯝꯕꯜ ꯃꯄꯥꯟꯗꯨꯗ ꯑꯗꯨꯝ ꯂꯦꯞꯂꯝꯕꯗꯨ ꯇꯞꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯥꯕꯤꯁꯨ ꯆꯥꯛꯆꯥꯃꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯔꯩꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯌꯨ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯍꯧꯗ꯭ꯔꯒꯗꯤ ꯆꯥꯛ ꯆꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯥꯎꯅꯨꯗꯨ ꯃꯀꯣꯛ ꯈꯣꯠꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯃꯨꯔꯩ ꯁꯥꯎꯔꯤ "ꯌꯨ ꯃꯌꯨꯝ ꯑꯃꯇꯪ ꯂꯧꯔꯨꯁꯨ ꯍꯥꯏꯅ ꯊꯥꯈꯤꯕꯕꯨ ꯃꯈꯣꯏ ꯇꯥꯕꯨ ꯀꯥꯏꯗ ꯆꯠꯇꯅ ꯂꯩꯔꯨꯔꯒꯦ? ꯀꯔꯥꯏ ꯌꯨ ꯃꯌꯨꯝꯗꯤ?" "ꯅꯨꯄꯤ, ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯤꯡꯗꯨꯅ ꯌꯨ ꯌꯣꯟꯕꯤ ꯑꯃꯇ ꯌꯨ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯅꯤ, ꯑꯗꯨꯅ ꯀꯅꯥꯝꯇ ꯌꯨ ꯄꯤꯌꯨ ꯌꯥꯔꯛꯇ꯭ꯔꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯕ ꯌꯥꯗꯧꯔꯤꯕ? ꯀꯔꯤ ꯀꯥꯟꯅꯅꯕꯅꯣ ꯃꯈꯣꯏꯅ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯊꯤꯡ ꯁꯥꯔꯤꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯗꯨ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯆꯥꯎꯅꯨꯗꯨ ꯄꯥꯈꯠꯅ "ꯅꯨꯄꯤ, ꯅꯪꯕꯨ ꯇꯨꯃꯤ ꯂꯩꯌꯨꯅꯦ, ꯃꯤꯅ ꯑꯃꯨꯛ ꯇꯥꯔꯒ ꯅꯁꯝꯅꯅ ꯈꯛ ꯍꯧꯔꯤꯕꯗꯣ, ꯇꯔꯛ ꯍꯧꯔꯤꯕꯗꯣ ꯑꯃꯨꯛ ꯐꯣꯏꯒꯦ ꯍꯥꯏꯕꯤꯕ ꯇꯥꯔꯦ." "ꯍꯦꯔꯥ, ꯃꯣꯏꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯖꯒꯣꯏ ꯁꯥ ꯂꯩꯒꯗ꯭ꯔꯣ? ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯁꯝꯗꯣ ꯂꯥꯝꯂꯒ ꯍꯦꯛꯇ ꯐꯣꯏꯒꯗꯧꯔꯤꯕꯅꯤ." ꯆꯥꯎꯅꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨꯒꯤ ꯃꯌꯥꯏꯅ ꯑꯐꯕꯇ ꯈꯟꯊꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ "ꯑꯁ, ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯌꯨ ꯄꯤꯊꯛꯄ ꯇꯝꯂꯨꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅꯕꯨ ꯂꯥꯏꯆꯨꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯕ. ꯈꯨꯔꯥ ꯈꯝꯇꯣꯟꯗꯨꯅ ꯀꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯀꯌꯥꯗꯤ ꯊꯥꯖꯔꯨꯔꯦ. ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯗꯅꯁꯦ. ꯀꯩ ꯍꯥꯏꯅꯣ ꯅꯨꯄꯥ, ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯍꯥꯏꯗꯦ, ꯅꯪꯁꯦ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯅꯤ. ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯅ ꯌꯨ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦ ꯍꯥꯏꯕꯁꯤꯔꯣ? ꯍꯩ, ꯅꯪꯕꯨ ꯇꯞꯅ ꯍꯥꯏꯌꯨꯅꯦ, ꯏꯃꯥ ꯄꯥꯕꯩ ꯇꯥꯕ ꯇꯥꯔꯦ. ꯇꯥꯅꯤꯡ ꯇꯥꯁꯅꯨ, ꯃꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯀꯔꯤꯕ? ꯑꯩ ꯂꯣꯏꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯒ꯭ꯔꯣ ꯈꯣꯠꯂꯒ ꯈꯥꯡꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯆꯥꯎꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯈꯧꯗꯦꯝꯂꯒ "ꯑꯉꯥꯡꯁꯥ, ꯉꯥꯡꯕ ꯁꯛꯄꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯈꯔ ꯈꯪꯅ ꯉꯥꯡꯅꯔꯕꯗꯤ ꯐꯗꯧꯅꯤꯗ. ꯑꯍꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯔ ꯈꯟꯊꯧꯀꯣ." ꯆꯥꯎꯅꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ-ꯉꯥꯡꯁꯤꯜꯂꯝꯃꯤ. ꯑꯗꯨꯃꯛꯄꯨ ꯑꯃꯨꯔꯩꯗꯤ ꯅꯨꯡꯇꯤꯒꯤ ꯊꯛꯈꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯁꯥꯗꯨ ꯏꯀꯥꯏ ꯀꯤꯝꯇ ꯈꯪꯗ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯣꯏꯇꯥ, ꯑꯩ ꯏꯁꯥꯁꯦ ꯃꯇꯝ ꯌꯧꯔꯛꯄꯒꯤ ꯌꯥꯔꯛꯇ꯭ꯔꯦ. ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛꯇ ꯃꯌꯣꯝ ꯑꯃꯇ ꯄꯨꯕꯤꯔꯛꯎꯕ." "ꯀꯩꯅꯣ ꯃꯁꯤꯕꯣ? ꯏꯀꯥꯏ ꯀꯤꯝꯇ ꯈꯪꯗ꯭ꯔꯕꯣ? ꯑꯁ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨꯋꯣ, ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯝꯃꯤ. ꯆꯥꯎꯅꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗ "ꯍꯣꯏꯁꯦ, ꯆꯠꯂꯒꯦ. ꯀꯩꯅꯣ ꯈꯪꯗꯦ, ꯀ꯭ꯔꯤ ꯇꯛꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯨ ꯍꯪꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯆꯥꯎꯅꯨꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕꯠ ꯊꯣꯔꯛꯂꯒ "ꯃꯍꯧꯋꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ?" "ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ?"
ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ ꯅꯠꯇꯦ ꯃꯧ ꯅꯪꯅ ꯌꯨ ꯊꯛꯇꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯗ ꯂꯦꯝꯂꯤꯒꯦ ꯍꯥ ꯃꯤꯅ ꯇꯥꯔ ꯈꯪꯂꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅꯗꯧꯔꯤꯕꯁꯤꯕꯣ ꯃꯆꯥ ꯃꯧ ꯋꯥꯔꯛꯄ ꯉꯝꯗꯕ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯒꯤ ꯃꯃꯥꯅ ꯑꯃꯨꯔꯩꯗ ꯉꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯁꯣꯝꯗ ꯈꯥꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯊꯣꯝꯕꯗꯨ ꯌꯨ ꯃꯌꯨꯝ ꯑꯃꯠꯇ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯏꯀꯥꯏ ꯀꯤꯒ ꯈꯪꯗꯈꯩ ꯉꯔꯪ ꯉꯔꯪ ꯉꯪꯂꯤꯕꯗꯨ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯔꯩꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯗꯔ ꯍꯥꯏꯕꯨ ꯑꯁꯤꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯆꯥꯎꯅꯨꯒꯤ ꯃꯃꯥꯅ ꯑꯁꯤꯁꯨ ꯅꯪꯅ ꯇꯝꯕꯤꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯗ ꯃꯥꯡꯕꯗ ꯅꯠꯇꯅ ꯃꯤꯁꯨ ꯂꯝꯁꯤꯜꯂꯒ ꯃꯥꯡꯍꯜꯂꯕꯅꯦꯕ ꯕꯦꯝꯃ ꯅꯪꯅ ꯐꯠꯇꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯏꯃꯥ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯆꯥꯅꯨꯄꯥꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗ ꯃꯥꯅ ꯇꯥꯕꯤꯈꯤꯗꯕꯒꯤ ꯑꯁꯤ ꯌꯧꯔꯤꯕꯅꯤ ꯏꯁ ꯀꯌꯥꯗ ꯉꯝꯈ꯭ꯔ ꯃꯆꯤꯟꯅꯨ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯃꯥ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯪꯅ ꯇꯔꯥꯕꯨ ꯍꯥꯏꯔꯛꯀꯅꯤꯅꯦ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯁꯨ ꯅꯃꯧꯕꯨ ꯀꯤꯅ ꯆꯠꯄꯤꯌꯨ ꯑꯩꯅꯦ ꯂꯥꯏ ꯀꯤꯗꯦ ꯅꯪ ꯀꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯛ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯒꯤ ꯃꯃꯥꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯃꯟꯕꯗꯨꯗ ꯌꯨ ꯊꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯔꯩꯅ ꯇꯞꯅ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯈꯥꯕꯤ ꯈꯥꯕꯤ ꯈꯥꯕꯤꯁꯨ ꯑꯃꯨꯔꯩꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯁꯝꯕꯜ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯄ ꯇꯝꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯒꯤ ꯌꯧꯝ ꯑꯃ ꯊꯛꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗ꯭ꯔꯦ ꯕꯦꯝꯃ ꯑꯗꯨꯕꯨꯗꯤ ꯕꯦꯝꯃ ꯑꯩꯗꯤ ꯁꯣꯝꯗ ꯁꯥ ꯂꯥꯟꯒ ꯇꯥꯔꯕꯅꯤ ꯇꯧꯔꯤꯁꯦ ꯃꯍꯥꯎꯁꯨ ꯈꯪꯂꯨꯒꯨꯝ ꯇꯧ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗ ꯏꯃꯨꯡ ꯀꯨꯝꯍꯩ ꯑꯣꯏꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯁ ꯈꯪꯗꯦꯗ ꯑꯗꯨꯅꯤ ꯁꯣꯝꯗ ꯏꯃꯥꯒ ꯄꯥꯕꯒꯅꯅꯦ ꯉꯥꯡꯕꯗꯁꯨ ꯂꯣꯏꯔꯦ ꯅꯪꯗ ꯅꯠꯇꯦ ꯕꯦꯝꯃ ꯑꯩꯁꯨꯅꯤ ꯑꯩꯗꯤ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯅ ꯍꯦꯛꯇ ꯈꯨꯝꯅꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯖꯨꯖꯥ ꯖꯨꯖꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩꯗ ꯈꯥꯕꯤꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯈꯥꯕꯤꯕꯨ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯥꯕꯤ ꯑꯃꯨꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯂꯥꯛꯇꯨꯅ ꯀꯧꯕ ꯑꯃ ꯍꯧꯔꯦ ꯑꯩ ꯆꯪꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯤꯗꯨ ꯑꯃꯨꯔꯩꯗ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯔꯩꯁꯨ ꯈꯥꯕꯤꯅ ꯆꯪꯈ꯭ꯔꯕꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯥꯎꯅꯨꯒ ꯊꯣꯝꯕꯒꯗꯨ ꯈꯨꯂꯩꯀꯥꯏꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯅꯥꯒꯤ ꯌꯨ ꯊꯣꯡꯕꯤ ꯈꯨꯗꯤꯡꯒꯤ ꯃꯌꯨꯝꯗ ꯆꯪꯗꯅ ꯌꯨ ꯃꯌꯨꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯌꯨ ꯊꯣꯡꯕꯤꯁꯤꯡꯗꯨꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯤꯡꯗꯨꯅ ꯀꯅꯥꯝꯇ ꯌꯨ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯅꯨꯒ ꯊꯣꯝꯕꯒꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯅ ꯃꯀꯣꯛ ꯍꯣꯠꯇꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯅꯤꯗꯨ ꯊꯦꯡꯅꯔꯝꯃꯤ ꯆꯥꯎꯅꯨꯅ ꯏꯇꯥꯎ 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 ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯌꯨ ꯐꯪꯗꯕꯒꯤ ꯃꯥꯅꯤ ꯅꯪꯁꯨ ꯌꯨ ꯐꯪꯗꯕꯒꯤ ꯑꯣꯏꯅꯤ ꯅꯀꯣꯛ ꯅꯔꯨ ꯏꯆꯥꯎ ꯆꯥꯎꯔꯤꯗꯣ ꯃꯥꯅꯤꯅꯦ ꯇꯧꯔꯤꯁꯤ ꯇꯧ ꯀꯣꯛꯁꯤ ꯄꯣꯛꯈꯥꯏꯗꯧꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯈꯝꯇꯣꯟꯗꯨ ꯏꯁꯩ ꯉꯪꯂꯒ ꯂꯥꯛꯂꯤꯕꯗꯨꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯆꯥꯎꯅꯨ ꯈꯝꯇꯣꯟ ꯎꯕꯗ ꯆꯥꯎꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯍꯥꯟꯅ ꯐꯨꯔꯒ ꯐꯗꯧꯅꯤ ꯊꯣꯝꯕꯅ ꯀꯥꯟꯅꯗꯦ ꯇꯥꯎ ꯃꯇꯨꯡꯗ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯍꯦꯛꯇ ꯐꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯈꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯝꯇꯣꯟꯗꯤ ꯊꯧꯁꯥꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯩ ꯆꯥꯎꯅꯨ ꯊꯣꯝꯕ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯆꯥꯎꯅꯨꯅ ꯈꯨꯔꯥ ꯐꯨꯒꯦ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯅꯊꯛꯀꯤ ꯑꯍꯟꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟ ꯆꯥꯎꯅꯨ ꯑꯃꯗꯤ ꯊꯣꯝꯕꯗ ꯈꯨꯠ ꯊꯥꯔꯛꯇꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯝꯇꯣꯟꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯨ ꯑꯃꯗ ꯇꯥꯗ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯍꯧꯔꯝꯃꯤ ꯈꯝꯇꯣꯟꯁꯨ ꯑꯅꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯑꯅꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗ ꯍꯩ ꯅꯥꯏꯗꯤ ꯅꯣꯏ ꯐꯨꯒꯦꯁꯨ ꯇꯞꯅ ꯐꯨꯅꯦ ꯆꯥꯎꯅꯨꯅ ꯐꯨꯕꯕꯨ ꯀꯅꯥꯅ ꯇꯞꯅ ꯐꯨꯅꯒꯦ ꯐꯨꯕꯅꯦ ꯐꯨꯔꯕꯅꯤꯅ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯐꯨꯔꯗꯧꯅꯤ ꯍꯅꯨꯊꯪꯗ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯕ ꯋꯥ ꯅꯪꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯨꯔꯒꯦ ꯅꯪꯅ ꯊꯣꯝꯕꯅ ꯏꯇꯥꯎ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦ ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯕꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯏꯕꯥꯅꯤ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯃꯀꯣꯛ ꯑꯇꯥꯡꯕꯁꯤꯗ ꯑꯃꯨꯛꯇꯪꯒ ꯄꯦꯟꯅ ꯊꯥꯖꯤꯜꯂꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯅ ꯈꯝꯇꯣꯟꯒꯤ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯂꯒ ꯑꯅꯤꯗꯨ ꯍꯨꯠ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯝꯇꯣꯟ ꯑꯅꯤꯗꯨꯅ ꯃꯁꯥ ꯃꯎꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯇꯧꯁꯤꯜꯂꯝꯕꯗꯨꯗ ꯄꯨꯡꯅꯥ ꯅꯥꯗꯨꯅ ꯑꯌꯣ ꯏꯁ ꯑꯩ ꯍꯅꯨꯊꯪꯗ
ꯑꯉꯥꯡ ꯂꯛꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯗ ꯆꯥꯔꯒ ꯇꯣꯏ ꯇꯧꯔꯤꯁꯦ ꯑꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯗꯨ ꯃꯁꯥꯗꯨ ꯁꯦꯛꯂꯤ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯥꯎꯅꯨꯒ ꯊꯣꯝꯕꯒꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯌꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯊꯪꯅꯕ ꯈꯨꯜꯗ ꯑꯣꯏꯅ ꯍꯪꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯨ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯔꯩꯒ ꯈꯥꯕꯤꯒꯗꯨ ꯂꯣꯟꯅ ꯊꯛꯂꯝꯕꯗꯒꯤ ꯏꯀꯥꯏꯒꯤ ꯈꯪꯗ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯅ ꯌꯥꯎꯝ ꯑꯃꯃꯝ ꯊꯛꯂꯝꯕꯗꯒꯤ ꯃꯌꯨꯝ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯟꯕꯤ ꯃꯧ ꯈꯔꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯕꯥꯅ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯈꯥꯕꯤꯒ ꯏꯆꯦ ꯑꯃꯨꯔꯩꯒꯗꯨꯒꯗꯤ ꯄꯨꯔꯥ ꯌꯨꯔꯥꯏ ꯆꯨꯔ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯑꯗꯨꯗꯤ ꯈꯪꯗꯦ ꯊꯕꯥꯅ ꯃꯥꯏꯗ ꯑꯁ ꯅꯨꯄꯤꯅꯕꯨ ꯌꯨ ꯊꯛꯇꯅꯒ ꯇꯧꯔꯒ ꯌꯨꯔꯥꯏ ꯆꯨꯏ ꯀꯥꯏꯅ ꯍꯥꯏꯁꯦ ꯑꯁ ꯑꯩꯗꯤꯕꯀꯣ ꯇꯥꯕꯗꯕ ꯇꯣꯝꯕꯤꯅ ꯕꯦꯝꯃ ꯃꯥꯏ ꯉꯝꯖꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯊꯕꯥꯅ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤ ꯃꯤꯒꯤ ꯃꯔꯝꯗ ꯋꯥ ꯍꯧꯗꯣꯛꯄꯒ ꯏꯀꯥꯏꯖꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯅꯣꯛꯁꯤꯟꯅꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯃꯁꯥꯗꯤ ꯅꯣꯡꯉꯦ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕꯁꯦ ꯀ꯭ꯋꯥꯅ ꯃꯆꯤꯟꯕꯥꯟꯁꯦ ꯃꯤ ꯆꯥꯕꯗꯧꯅ ꯉꯥꯡꯂꯦ ꯇꯧꯔꯤꯁꯦ ꯃꯁꯥꯗꯤ ꯍꯦꯛ ꯌꯦꯡꯗꯅ ꯃꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯅꯅꯦ ꯀꯦꯠ ꯍꯦꯟꯈ꯭ꯔꯦ ꯃꯤꯋꯥ ꯉꯥꯡꯅꯕꯁꯦ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯊꯕꯥꯗꯨ ꯏꯉꯛꯅ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯂꯒ ꯑꯁꯥꯕ ꯃꯤꯇꯝꯗꯧꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯁꯨꯝ ꯇꯥꯎꯔ ꯃꯥꯜꯂꯤꯅꯦ ꯑꯁ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯃꯋꯣꯟ ꯈꯜꯂꯨꯔꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯍꯦꯟꯖꯤꯟꯕꯤꯗꯣ ꯇꯧꯔꯛꯂꯅꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯋꯥꯔꯦꯝ ꯁꯨꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯔꯨꯞꯇꯤꯅꯅꯦ ꯍꯥꯏꯗꯨꯕꯨ ꯀꯅꯥꯝꯇ ꯂꯥꯛꯇꯦꯗ ꯂꯥꯛꯑꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯉꯥꯏꯈꯤꯁꯤ ꯃꯣꯏ ꯑꯁꯣꯝꯗ ꯀꯩꯅꯣꯃꯗꯤ ꯁꯣꯏꯅ ꯊꯣꯛꯂꯝꯃꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯧꯅꯔꯛꯄ ꯌꯥꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨ ꯈꯔ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯍꯥꯊꯨ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯁꯥꯎꯔꯞꯅ ꯅꯣꯏꯕꯨ ꯃꯔꯨꯞ ꯂꯥꯎꯗꯣꯔꯤꯕꯁꯦ ꯃꯇꯝ ꯑꯀꯛꯅꯕꯗꯅꯦ ꯍꯥꯏꯕꯁꯤꯕꯨ ꯀꯥꯎꯅꯔꯕ꯭ꯔꯣ ꯌꯧꯕꯗꯗꯤ ꯁꯦꯟꯇꯦꯛ ꯇꯥꯕ ꯁꯣꯏꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯁꯪꯕꯤꯅ ꯏꯕꯦꯝꯃ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯅꯪꯅꯕꯅꯤ ꯍꯥꯏꯅꯅꯦ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗꯅꯦ ꯀꯥꯜꯂꯒ ꯆꯠꯄ ꯌꯥꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯑꯗꯨꯅꯅꯤ ꯊꯦꯡꯗꯣꯛꯈ꯭ꯔꯤꯁꯦ ꯊꯕꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯔꯨꯒꯦ ꯏꯆꯦ ꯍꯣ ꯑꯋꯥꯡꯒꯤ ꯈꯥꯕꯤ ꯍꯥꯏꯗꯨꯒꯅꯦ ꯑꯃꯨꯔꯩ ꯍꯥꯏꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯖꯥꯎꯗ ꯌꯨ ꯇꯞ ꯇꯥ ꯃꯈꯩ ꯉꯥꯎꯔꯒꯅꯦ ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯋꯥꯔꯛꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯀꯥꯜꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯜꯂꯒ ꯂꯩꯔꯦꯗꯅ ꯇꯧꯅꯤꯕ ꯃꯗꯨꯒꯤ ꯑꯅꯤꯗꯣ ꯇꯣꯝꯕꯤꯅ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯁꯣꯝꯗ ꯁꯦꯟꯇꯦꯛ ꯇꯥꯕ ꯁꯣꯏꯔꯣꯏ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯐꯤ ꯀꯥꯝꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯇꯩꯗꯨꯁꯨ ꯃꯤꯁꯤ ꯍꯥꯏꯐꯦꯠ ꯈꯟꯅꯔꯒ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯥꯕꯤꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯃꯧꯅ ꯂꯝꯖꯥꯎꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯕꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯌꯨꯝꯗ ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎ ꯃꯈꯩ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯃꯁꯤꯒꯤ ꯃꯧꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯦ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯐꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯑꯁꯨꯝꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯂꯩꯕꯁꯦ ꯑꯃꯨꯛ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅꯦꯕ ꯃꯄꯥ ꯃꯄꯨ ꯂꯩꯈꯥ ꯇꯥꯍꯟꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯃꯁꯤ ꯑꯣꯏꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯤꯒꯤ ꯃꯅꯦꯝꯕꯣꯛꯇꯨ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯑꯃꯨꯔꯩꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯃꯁꯝ ꯃꯅꯥ ꯐꯣꯏꯔꯛꯄꯒꯤ ꯃꯀꯣꯛ ꯃꯔꯨꯗꯨ ꯄꯨꯡꯅꯥ ꯅꯥꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯗꯅ ꯍꯦꯗꯨꯅ ꯈꯥꯡꯂꯝꯃꯤ ꯑꯌꯣ ꯑꯌꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅꯒ ꯁꯝꯁꯦ ꯐꯣꯏꯔꯛꯄꯒꯤ ꯀꯣꯛꯁꯤꯅꯒ ꯄꯨꯡꯅꯥ ꯅꯥꯕꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅꯒ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯅꯦ ꯑꯩꯀꯣ ꯈꯣꯡ ꯈꯨꯠꯁꯦ ꯆꯥꯔ ꯆꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯉꯦꯗꯀꯣ ꯑꯩꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯤ ꯃꯁꯥꯗꯨ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ ꯑꯁꯣꯝꯗ ꯑꯃꯨꯔꯩꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗꯅ ꯍꯦꯔꯒ ꯈꯥꯡꯂꯝꯃꯤ ꯃꯃꯧꯅ ꯍꯦꯕꯗꯨ ꯇꯥꯔꯒ ꯑꯃꯨꯔꯩꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯁꯨ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯑꯃꯨꯔꯩꯗꯨ ꯃꯪꯒꯣꯜꯗ ꯐꯝꯅ ꯃꯅꯦꯝꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨꯅ ꯍꯦꯟꯅ ꯑꯩꯍꯣꯃ ꯑꯁ ꯏꯁꯥꯁꯤꯅꯒ ꯅꯥꯔꯤꯕꯁꯦ ꯀꯔꯥꯏꯗꯅꯣ ꯍꯪꯕꯒꯤ ꯃꯍꯨꯠ ꯏꯃꯥꯁꯤꯅꯅꯦ ꯉꯥꯡꯂꯒ ꯂꯩꯌꯦꯕ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯎꯅꯨꯒꯤ ꯃꯃꯥꯅ
หัวหน้าป้าโรกะรีไฮเกไฮบโนฮะไอ้ค่อยป้าบกบนตีอีมาบุนี่น้ำมองนักเอาดิสิอีสาสิบุนานาฮิกายายนะบะอีสิงกิตาลุมบิโรกะรีไฮบะมาสิกิมงสิยงเนี่ยกะยาดามาส่งปังไงจิบุนี่ยงนี่มาเสมันเนี่ยไอ้คนตะโกนสิเลยก็ท่าตาสิเลยเนี่ยมาสิกะยาดังกำลิมมองดูยงไฮบะนี่ดาอีมาน้ำมองนะอีมาได้ใจรีบเสียอุสิทธิ์ถอยตัวไปกี่วันนั่นเองน้ำมองกีอีสาเสียนุ่งไงมันได้ดูนะไฮบะนี่นุ่งไงแต่ไปกี่ไฮเซอร์บะนี่ก็ไกลแต่ไฮเซอร์บะสุดสารีเนี่ยมาสิกิมงตรงกับบีอยู่ทักปีเสียกำจัดเดนว่าปังเจ้าโตฮัลลักกันเนี่ยมาอ้อยเนี่ยตัวฮัลลุมฮัลโลอาศัยให้ตัวสาวนุกีมาดูมาพีกันละกะอิมุงเดสังคีดามีอามูเรย์สาวนุสังครีบะมันเนียมดูดาวาดีให้เดสุกตกละกะยิงละกะเลวดามีเงียกิตุงดาเจ้านุกะทอมบกสูทับกสูบสัลุระกะฮันจิลักปะดาเจ้านุมากิลอยนบีนามังกรดาปุ่งไปบุมาใครมังกรดาพัมละกะเลยเรนบดูอุบดาอิงงังนาเฮ้ยดูพี่นั่งมุกัยดูระเกน่าสำนักกะตัวอีป้าบ้าใครน่าซาดูสูปุ่งไปมาใครไปทุกละกะพัมลิบสิบะอายุมาใครดูระเกมนั่งน่ะน่าเฮ็ดนั่นก็ตัวริบดูปะสาวนุกีวาดูตาบดาอามูเรย์ดูยามนวานะปะคุมปีเกตรักปนีอดูบุตันซาดูดาเจ้านุกิมาอิเบมาดูอิมุงดกีเปรย์ไปทอรักละกะละวายลิมพูดกีเฮกตลักทารักลำมีอิบุงอ่ะนั่งนั่งกินุปีเสียล้วนอยู่พิทักษ์ปตัมบิดานะเฮาจิกตีนั่งกินุปีเสียมีมังทอกไปให้ดูอวยระบเน่อดูบุใครดูระเกมาใครดูบ่ให้บับูงาไซอายุโตนั่งกินุปีกับข้าบีกันเนี่ยอยู่ทักลำบัดกีไม่ราไปบินพาดนะกูไม่บุอวยเคดนะกรีบอาศัยให้ดูสาวนุมาขุดตุนะมากุกตะไประกะพัมทักขีดามีมาดูบดาอมูเรดูสาวรีไอ้น่ะสีทอกันให้ประกันแต่ที่กระชุดเอาไว้นะให้ขี้บันนัดรอฮะให้ขี้บันนัดรบะเฮาซิกสาวไปยาเลยก็เจ้าหนูกีมานะเฮ้ตานิ่งเด่นเฮ้เต้างามมีอยู่ทักเปียนูปีนังนะนาปูเรบันอยู่ทักว่าให้ได้ทักอีบันนังเซ่เฮ้นังเซ่อังกปันปีนี่นังเซ่อังกปันนูปีอะอาศัยให้ดูนะสาวนุกีมาดูงางมาสุงเล็บลำดิ่งสาวนุมานะสูพิทักษ์ปตัมบิรูบนะอุปายเล็กตามาคุกตัวหดละกะอดมักพัมดุนเลยดามีอสมดนะทางนบกีอิมุงดาทอมบนะมากินุปีดูพุดาบกีมาคุตารักลำมีเจ้านุกีมานะตาเรดนะมีกิดีมากินปานมากินพิเศษพุทธะระกวาดักลิบเสียเต้านาสินดูเต้าโวอามูเรนะอายุมาอีมานะไอ้บุนัสานุปานะสองที่นับวันหนึ่งเสียใครกินเอาให้บัดโอ้ไอ้น่ะให้ริบเสียนั่งกินนะวงน่ะต้องดูนะให้ดิเนี่ยมาสินั่งนัสานะเด็กขังจะรับเลยเนี่ยไอ้ยี่อุ้ยต้องนะอีมานะสิกลับหรอมาสิอย่างนี้มาเสียเจ้าหนูนะยายตัวอันตาหนึ่งใจถ้าบอกว่าน่ะสู้รบกี้แง่ทุกปวดท่าอยู่ตัวเสียปวดท่าบุกแต่ขังดีเด็กก็รีนุขังดีด้วยสิอาศัยให้ดูสาวหนูดูสาวนะอีมุงเดสังคีดามีมาสานุปานะสาวนะสังคีบดูอุบดามาไม่เบียมาดูสุมามองนุปีเดสาวนี่ยังลำละกะอดุมักสังคีดามีอาสมดนะข้าบีดูเวลาไปบีนะมาสัมภวยรักปกินาบันเอมาปูเรบันนามุพจินบันเอข้างบังกำดากับปะเหล่าก็ตรักลามีมาดูตาบดาอามุริดูปากขันนะไอ้ดินานมาใครบุขังนี่ตาทุ่งมาสิบุมีโรลทุ่งดามานี่มีนับผู้รักปกีใจน่าขังลิมากินปีเสียมาหนามุกอสมที่นามุพจินละบดีอีตาข้าบีเสียลอยๆนำบัดตาอาศัยให้ตัวน่ะอมวยมาตากิขันบัดมาสาดูน่าเห็นนะตักสิส่วนเจริญมีอาสมนันนมิดอดูดกิขบีดีมาปุริบกีบัดกิอยู่ทักบัดโตขีดามีอดูบุอมวยดีมาปุริบันอินสิลกะทักขลุบกบันมากินปีดากันนางงมาสุงมดามาข้าตานาดูมักทักเปเล็บลำดีโนมากินมิดตดีคุณเลยไกกิมาเส้นคราตงบีมาวันนี้คุ้มหลักตัวน่ะจงนุกิมาดาอนสิลกะทาริกนะอินเดียทาริกกะรีเลยเดียนักคุยไม่ยอมห้องเนตุนลักลิบบ่นักสิเด็กคุยอินเดียดาว่าใครให้เกณฑ์นะห้องเนรก็ลักลิบนี่หาอยู่เนี่ยกะรีวานโนอะเตยเนติดาไอ้คุยอมูเรเนตอริบเสียมาสิคุณเลยไกไม่ยอมเสียว่าลอยเนี่ยสาวเนรตอริบว่ามันสุขันเนรบันอาศัยให้ตัวทาริกนะสาวนุกิมาดามามองนุปีในอยู่ทักละกะลำเจ้าตบเผาบะเราคงไม่ต้องสิลักลิบสิมาสิต้องหันแต่นะบ่ให้นะให้รักลำมีมาดูตาบดาเจ้าหนูกิมาดีอีกายบันลอยดำมีอดูมากุมายามมังดูดดีคุมดับดิยาดับนินตับนะอีเบมานันเนสูคดีให้กันดับโนให้พัมขังใจตอริเซอาสุมนาตาวดันนะบะพนักอันนั้นได้ให้บันนี่อดูบุให้คุยนักฮัลโอชิลักปสิดา
ꯑꯩꯈꯣꯏꯒꯤ ꯋꯥꯁꯤ ꯀꯌꯥ ꯂꯧꯕꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯅꯦ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯇꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯆꯥꯎꯅꯨꯗꯁꯨ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯌꯧꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯍꯨꯝ ꯃꯔꯤꯗꯨ ꯃꯔꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯥꯎꯅꯨꯒꯤ ꯃꯃꯥꯗꯨ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯅꯨꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯑꯗꯨꯅ ꯏꯉꯛꯉꯛꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯏꯇꯩꯃ ꯊꯔꯤꯈꯣꯏ ꯂꯥꯛꯑꯝꯃꯤꯁꯤꯕꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯑꯣ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯌꯨꯊꯛꯄꯤꯗꯨꯒꯤ ꯋꯥ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯃꯧꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯅꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯁꯥꯎꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯐꯤꯕꯝ ꯑꯁꯤ ꯌꯧꯔ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯇ꯭ꯔꯕꯗꯤ ꯅꯆꯥꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯁꯥꯎꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯖꯗꯨꯅ ꯑꯣ ꯂꯣꯏꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨ ꯂꯩꯔꯤꯉꯩꯗ ꯑꯃꯨꯔꯩꯗꯨ ꯉꯥꯎꯔꯤ ꯍꯩꯔꯪ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯎꯔꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤꯕꯗꯨꯕꯣ ꯍꯥꯏ ꯌꯨꯊꯛꯄꯤꯌꯥ ꯉꯁꯤ ꯑꯩꯅ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤꯕꯁꯦ ꯌꯨꯊꯛꯄꯤ ꯑꯃꯕꯨꯅꯦ ꯏꯃꯧ ꯑꯣꯏꯅ ꯐꯪꯂꯨꯕꯒꯤꯅꯦ ꯏꯃꯥ ꯅꯃꯧ ꯌꯨꯊꯛꯄꯤ ꯑꯃ ꯐꯪꯉꯤꯁꯦ ꯍꯔꯥꯎꯒꯦ ꯍꯥꯏꯗ ꯀꯩꯒꯤ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯗꯨ ꯍꯩꯔꯤ ꯃꯪꯒꯣꯜꯗ ꯐꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯄꯨꯔꯩꯕꯅ ꯏꯃꯨꯡꯗꯒꯤ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯅꯪ ꯍꯟꯖꯜꯂꯛꯂꯤꯗꯅ ꯀꯩꯅꯣ ꯁꯤꯡꯒꯩꯕꯥꯛꯇꯨꯅ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯔꯤꯅꯣ ꯁꯤꯡꯒꯩꯕꯥꯛꯁꯤꯅ ꯉꯁꯤꯗꯤꯅꯦ ꯅꯪ ꯁꯥꯟꯊꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯖꯕ ꯑꯃꯠꯇ ꯇꯥꯕꯤꯗ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯧꯅ ꯃꯦ ꯈꯣꯡꯗꯨꯅ ꯈꯥꯡꯂꯤꯕꯗꯨ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯇꯨꯃꯤꯟꯅꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔ ꯐꯨꯔꯕ ꯇꯨꯡꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯑꯃꯨꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨꯗꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯌꯨꯊꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ